ꯔꯤꯁꯤ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤ ꯔꯣꯕꯤꯟꯒꯤ ꯍꯨꯏꯅꯥꯎꯒꯤ ꯊꯤꯕꯥꯏꯀꯣꯟ ꯃꯆꯥ ꯃꯌꯥꯝꯁꯤ ꯍꯥ ꯇꯧꯔꯣ ꯅꯣꯏ ꯈꯨꯁꯤ ꯇꯧꯋꯣ 650 ꯃꯅꯨꯡꯗꯤ ꯅꯣꯏꯒꯤ ꯈꯨꯁꯤꯅꯦ ꯂꯩꯀꯥ ꯂꯩꯊꯛ ꯑꯣꯏꯍꯟꯅ ꯅꯣꯏꯒꯤ ꯈꯨꯁꯤ ꯇꯧꯀꯣ ꯑꯗꯣ ꯑꯩ ꯁꯤꯋꯥꯏꯗ ꯇꯦꯟꯇꯛꯅ ꯂꯣꯏꯁꯤꯜꯂꯒꯦ ꯀꯨꯀꯤꯂꯦꯟꯕꯨ ꯍꯥꯏꯔꯗꯤ ꯅꯣꯏ ꯍꯦꯛꯇ ꯁꯥꯎꯋꯦꯕ ꯁꯥꯎꯔꯣꯅꯨ ꯀꯨꯀꯤꯂꯦꯟꯗ ꯌꯥꯏꯐꯔꯒꯦ ꯑꯩꯒꯤ ꯏꯁꯦꯟ ꯅꯨꯄꯥ ꯍꯩꯁꯤꯔꯥ ꯏꯅꯥꯎ ꯅꯨꯄꯥ ꯍꯩꯁꯤꯔꯥ ꯑꯩꯒꯤ एक इंची में थोड़ा लंबा वाला इनाउ नुपा चताबीम कम तौरीगे नंगी बर्थडे सु ngarang du oirame haye tauriba handak ngarang tauriba si ngarang so noi 80 unit kaya nara ekhoi praja ama mathunga yebi daduna ha jei da thona di yam le he good ꯑꯩꯈꯣꯏ ꯗꯗꯤ ꯎꯠꯄ ꯉꯝꯂꯔꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯋꯥꯡꯔꯣꯝ ꯍꯤꯟꯒꯠꯄ ꯌꯥꯗꯦ ꯅꯣꯡꯄꯣꯛꯂꯣꯝ ꯀꯨꯝꯕ ꯌꯥꯗꯦ ꯀꯣ ꯑꯗꯨꯅ ꯅꯣꯏ ꯃꯅꯨꯡꯗ ꯅꯊꯧꯅꯥꯗꯨ ꯎꯠꯄꯒꯤ ꯃꯤꯁꯦ ꯄ꯭ꯔꯖꯥꯁꯤ ꯁꯥꯎꯅꯔꯦꯕ ꯅꯣꯏ ꯑꯔꯥꯝꯕꯩꯗꯨ ꯀꯔꯤ ꯑꯣꯏꯈꯤꯒꯦ ꯄꯩꯁꯥ ꯅꯣꯏ CM ex CM ꯒꯤ ꯊꯨꯃꯨꯆꯦꯒꯤ ꯄꯩꯁꯥ ꯑꯔꯦꯝꯕ ꯆꯥꯕ ꯑꯗꯨꯒ ꯒꯨꯟꯗꯥ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯉꯝꯗꯦꯕ ꯗ꯭ꯔꯛ ꯑꯦꯗꯤꯛ ꯌꯨ ꯑꯦꯗꯤꯛ ꯃꯌꯥꯝꯗꯨ ꯈꯣꯝꯖꯤꯟꯕ ꯃꯤꯗꯨꯅ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯀꯔꯤ ꯂꯝꯆꯠ ꯁꯥꯆꯠ ꯃꯤꯒꯤ ꯂꯝꯆꯠ ꯁꯥꯆꯠ ꯀꯔꯤ ꯕꯦꯕꯥꯔ ꯀꯔꯤ ꯁꯦꯁꯥꯔ ꯀꯔꯤ ꯑꯐꯕ ꯇꯧꯊꯣꯔꯛꯀꯗꯧꯕ꯭ꯔꯥ ꯅꯣꯏꯅ ꯑꯋꯥꯕꯗꯒꯤ ꯑꯋꯥꯕ ꯈꯛꯇ ꯄꯤꯕꯗꯨ ꯃꯤꯅ ꯍꯩꯊꯤꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯑꯃꯨꯛꯀ ꯐꯨꯑꯦ ꯐꯨꯖꯤꯜꯂꯣ ꯑꯗꯨꯅ ꯐꯨꯖꯤꯜꯂꯗꯤ ꯅꯣꯏ ꯅꯔꯩꯕꯥꯛ ꯐꯨꯔꯨꯞꯇꯨ ꯐꯖꯅ ꯂꯥꯏꯅ ꯀꯜꯆꯔꯗ ꯐꯖꯅ ꯀꯟꯅꯅꯤ ꯀꯣ ꯍꯧꯖꯤꯛꯁꯦ ꯅꯣꯏꯒꯤ ꯂꯥꯂꯣꯡꯁꯦ ꯑꯇꯩ ꯂꯩꯇꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯁꯥ ꯄꯥꯈꯪ ꯈꯣꯝꯖꯤꯜꯂꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯩꯁꯥ ꯅꯕꯦꯟ ꯅꯆꯟꯁꯤꯡꯗ ꯅꯕꯨꯡ ꯅꯄꯥꯁꯤꯡꯅꯁꯨ PR ꯍꯟꯗꯛ PRꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯟꯖꯤꯜꯂꯒ ꯌꯦꯒꯦ ꯍꯥꯏꯔꯁꯨ ꯅꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯡ ꯅꯨꯄꯥꯗ ꯅꯣꯏꯒꯤ ꯑꯗꯨ ꯑꯗꯥ ꯌꯣꯜꯂꯒꯅꯨ ꯍꯥꯏꯕꯗꯨ ꯑꯦꯋꯥꯔꯅꯦꯁ ꯐꯖꯅ ꯄꯤꯁꯤꯜꯂꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯝꯇꯣꯝ ꯁꯅꯥꯁꯨ ꯈꯔꯗꯤ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯐꯝꯗꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯃꯤ ꯍꯥꯏꯔꯗꯤ ꯅꯣꯏꯅ ꯑꯆꯨꯝꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯀ ꯌꯦꯡꯊꯤꯕ ꯂꯩꯌꯦ ꯃꯁꯤꯒꯤ ꯅꯣꯏꯒꯤ ꯌꯨꯇꯨꯕꯔ ꯄꯦꯄꯥ ꯉꯥꯡꯕꯁꯦ ꯆꯤꯟ ꯊꯤꯕꯤ ꯄꯥꯎ ꯄꯥꯒꯟꯕꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯆꯥꯔ ꯍꯣꯖꯥꯏꯒꯤꯅꯦ ꯑꯁꯤ ꯔꯣ ꯃꯆꯜ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ 650 ꯃꯅꯨꯡꯒꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯕꯥꯛꯇꯒꯤ ꯄꯣꯛꯂꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯇꯩꯕꯨꯗꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯪꯗꯦ ꯅꯨꯡꯁꯥ ꯃꯈꯥ ꯑꯋꯥꯅ ꯀꯌా ꯈꯪꯗꯅ ꯂꯝꯕꯤ ꯊꯠꯄ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯂꯥꯎꯈꯣꯡꯗꯨꯅ ꯆꯠꯄ ꯑꯁꯤ ꯃꯣꯏꯁꯤꯅ ꯎꯅ ꯎꯗꯕ ꯁꯥꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯗꯤ ꯊꯧꯅꯥ ꯐꯕꯤ ꯁꯥꯒ ꯏꯔꯥꯡ ꯁꯤ ꯀꯣꯃ꯭ꯌꯨꯅꯤꯇꯤ ꯑꯃꯁꯤ ꯁꯥꯒꯠꯅꯤꯡꯉꯥꯏꯁꯤ ꯔꯨꯝ ꯃꯈꯥꯗ AC ꯐꯦꯟ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯥꯏꯚꯒ ꯌꯨꯇꯨꯕꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯅ꯭ꯌꯨꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅ ꯍꯟꯖꯤꯟ ꯑꯞꯂꯣꯗ ꯇꯧꯕ ꯀꯥꯡꯕꯨꯁꯤ ꯈꯔ ꯍꯨꯔꯥꯟ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯌꯥꯝꯕ ꯉꯁꯤ ꯐꯥꯎ ꯍꯨꯔꯥꯜꯂꯒ ꯂꯥꯛꯑꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯇꯧꯔꯤꯁꯦ
Thui! Maray yaudaba. Tida chupa. Aduga pari mo misujipi edik nupi siya. Kung nga pa singgi mo ka donation to roy draw. Mayam gi paisa da kun nga pa yung bachat pa. Mindi Pajaba mindi nang namu kalau batu toro. Ngarang nahan primo men gi hida. Kay nonoy gi praya mayam si nungsa mayam dagi ikoy ipu ipaahan kurahoy na mathuna hin na lehay tare poto. Ado ani suba hum suba free movement si kana mata sularo angaw ba mi du lakani si gani aduga es gracia si ba mamando noy gilucing basing na yilagani loni aduga atan ba thidum tinggol aran ba tinggol napsa de ba tabak suktaw taw de ba kang bu yin sang haw sa ningay khara torak kan haw aduga ro machal hai bara rio makal hai bara ro nungkal hai bara nupi sina akoy kuki gi nupi gi thokna sika yana kalak jewa akoy gi nupi je akoy gi nupi phau sinoi na tangkat pa ngamoy ye mathongna du udro maraiba ke damak sipai center force kangde thom khai thing khai namni adu dagi center force na kuki mi chang change kai namu ka haidoiro ha andak je noi nupi ge je sibong laubi thikot chei nupi si ti da chu pakang mo je Assam rifle gi pin dia ha ga BSF CRPF da mu ka chang na tore ne tore si hau chi mayam si Robin gi huinaw gi chibay kun macha mayam si ha toro noi khushi to 650 manung di noi gi khushi ne le ka le thak won ge wan noi gi khushi to ko ajo ai siwai ja ten tak na loi sin lage kukilan bu haire di noi hekta sawe ba sawro no kukilan da yai pharage